ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯋꯥꯏꯖꯥꯎ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯕ ꯅꯣꯝꯕ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯇꯕ, ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯃꯤꯡ ꯈꯛꯇꯅꯤ ꯊꯋꯥꯏꯖꯥꯎ ꯀꯧꯖꯔꯤꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯅ ꯌꯥꯝꯅ ꯂꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯂꯧꯈꯠꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯃꯤꯅ ꯌꯥꯝꯅ ꯀꯤꯅꯕ, ꯃꯤ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯠꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯁꯖꯤꯛꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯃꯕꯣꯛꯀ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯁꯖꯤꯛꯂꯩ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄ ꯅꯨꯃꯤꯠꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯩꯇꯦ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁꯖꯤꯛꯂꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯖꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯏ꯫ ꯑꯇꯣꯞꯄ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯁꯖꯤꯛꯂꯩꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯇꯤꯟꯅꯍꯟꯅꯤꯡꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯖꯤꯛꯂꯩ ꯃꯇꯣꯝꯇ ꯁꯨꯔꯨꯡꯒ ꯈꯔ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯄꯦꯔꯨꯛ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯄꯦꯔꯨꯛ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯛꯄꯅ ꯁꯨꯔꯨꯡꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯖꯤꯛꯂꯩꯅ ꯇꯞꯅ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯃꯥꯜꯂꯤꯗ, ꯑꯗꯨꯒ ꯀꯅꯥꯝꯇꯁꯨ ꯂꯩꯇꯕ꯫ ꯑꯁ ꯀꯔꯤꯅꯣ, ꯃꯤꯠꯀ ꯂꯣꯏꯅ ꯍꯦꯛ ꯊꯛꯏ, ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯂꯩꯔꯤꯁꯤꯅ꯫ ꯑꯁꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯁꯖꯤꯛꯂꯩ꯫ ꯌꯥꯝꯅ ꯐꯖꯕ, ꯈꯨꯇꯨꯝꯃꯨꯛ ꯆꯥꯎꯕ, ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯅꯤꯜ ꯑꯣꯏ ꯃꯉꯥꯜ ꯑꯣꯏ ꯁꯖꯤꯛꯂꯩꯒꯤ ꯃꯁꯥꯗ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯁꯖꯤꯛꯂꯩ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯁꯤꯕꯣ, ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯂꯒ ꯑꯃꯨꯛ ꯌꯦꯡꯊꯣꯛꯈꯤꯕꯗ ꯑꯇꯣꯞꯄ ꯑꯔꯪꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯅꯤꯅꯦ, ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ? ꯑꯁ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯕ, ꯀꯥꯟꯅꯄꯣꯠꯇꯦꯗ, ꯑꯩ ꯄꯦꯔꯨꯛ ꯍꯦꯛꯎꯕꯅ ꯐꯩ꯫ ꯑꯁꯨꯝꯅ ꯇꯥꯔꯤꯕ ꯁꯅꯥꯀꯥꯗꯨ ꯈꯨꯟꯗꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯝꯗꯅ ꯃꯥꯒꯤ ꯄꯦꯔꯨꯛ ꯑꯗꯨ ꯑꯃꯨꯛ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯛ ꯈꯪꯗꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯁꯖꯤꯛꯂꯩꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯏꯕꯦꯝꯃ, ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯁꯅꯥ ꯂꯨꯄꯥ ꯇꯥꯔꯤꯁꯤ ꯈꯨꯜꯂꯔꯣꯏꯗ꯭ꯔꯣ? ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ, ꯃꯥꯡꯍꯟꯕ ꯌꯥꯗꯦꯅꯦ꯫ ꯑꯩꯅ ꯈꯨꯜꯂꯒ ꯄꯨꯔꯛꯑꯕꯅꯤ, ꯁꯦ ꯅꯪ ꯑꯃ ꯂꯧ꯫ ꯁꯅꯥ ꯑꯁꯦꯡꯕꯅꯤꯅꯦ ꯁꯦ, ꯍꯨꯔꯥꯟꯕꯅ ꯄꯨꯔꯛꯄꯗ ꯇꯥꯍꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯖꯤꯛꯂꯩ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯂꯒ, ꯇꯜꯂꯦ, ꯑꯕꯣꯛꯅ ꯌꯥꯗꯦ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯍꯌꯦꯡꯉꯥꯎꯕꯤ, ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯂꯗꯤ ꯐꯅ ꯀꯨꯏꯅꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯁꯦ ꯂꯧꯅꯦ ꯅꯪꯕꯣ꯫ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯜꯅ ꯇꯥꯟꯖꯕ ꯂꯟꯊꯨꯝ ꯅꯠꯇ꯭ꯔꯒꯗꯤ ꯄꯥꯝꯗꯦꯗ꯫ ꯀꯨꯏꯅ ꯂꯩꯇꯦ, ꯁꯠ ꯍꯦꯛꯇ ꯆꯠꯈꯤ꯫ ꯑꯗꯨꯒ ꯏꯕꯣꯛꯅꯁꯨ ꯁꯅꯥ ꯇꯥꯔꯝꯃꯁꯨ ꯂꯨꯄꯥ ꯇꯥꯔꯝꯃꯁꯨ ꯈꯨꯟꯕ ꯐꯠꯇꯦ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯍꯥꯏꯕ ꯌꯥꯝ ꯏꯟꯕꯤꯅꯤꯀꯣ, ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅꯦ꯫ ꯑꯁ ꯈ꯭ꯋꯥꯡ ꯅꯥꯏ, ꯅꯪꯅ ꯐꯝꯃꯦ ꯑꯩꯅ ꯂꯦꯞꯄꯦ, ꯑꯗꯨꯒ ꯅꯣꯟꯊꯔꯒ ꯉꯥꯡꯕꯁꯤꯗꯤ ꯑꯩꯁꯨ ꯐꯝꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯐꯝꯊꯔꯛꯏ, ꯃꯈꯥ តាꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯂꯧꯔꯒꯦ, ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ꯫ ꯅꯪꯗꯤ ꯆꯝꯐꯨꯠꯅꯤꯅ ꯅꯄꯨꯟꯁꯤꯗ ꯋꯥꯅ ꯑꯗꯨꯝ ꯍꯤꯡꯖꯔꯣ꯫ ꯑꯗꯣ ꯑꯩꯅ ꯂꯧꯋꯦ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯁꯖꯤꯛꯂꯩ ꯇꯞꯂꯤ ꯇꯧꯔꯒ, ꯏꯁꯥꯅ ꯁꯨꯔ ꯅꯣꯝꯃꯒ ꯍꯤꯡꯕ ꯄꯨꯟꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯅꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯣꯏꯅꯣ? ꯑꯗꯨ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯊꯕꯛ ꯁꯨꯔꯛꯄꯗ ꯍꯩꯅꯔꯔꯣꯏ꯫ ꯁꯅꯥꯒꯤ ꯃꯆꯨꯝ ꯐꯝꯖꯥ ꯆꯥꯔꯤꯉꯩ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯅꯤ꯫ ꯑꯗꯩꯗꯤ ꯇꯜꯂꯅꯤ, ꯑꯗꯩꯗꯤ ꯍꯨꯔꯥꯜꯂꯅꯤ, ꯑꯗꯩꯗꯤ ꯐꯖꯔꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ, ꯍꯥꯏ, ꯃꯣꯜꯂꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ, ꯃꯁꯤꯒꯤ ꯆꯝꯐꯨꯠꯁꯤꯗꯤ꯫ ꯉꯥꯏꯈꯣ, ꯏꯆꯜꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯅꯊꯟꯗ ꯂꯝꯍꯥꯡꯁꯤꯗ ꯀꯤꯖꯗ꯭ꯔꯣ? ꯅꯪꯕꯨ ꯅꯃꯥꯟꯅꯕꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯃꯤꯟꯅꯕ ꯐꯩꯗꯅ꯫ ꯍꯣꯏ, ꯂꯥꯏꯕꯨꯗꯤ ꯍꯥꯏꯅꯔꯒ ꯌꯥꯏ, ꯁꯥ ꯀꯩ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ꯫ ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯄꯥꯈꯪ ꯌꯥꯝ ꯂꯩꯕꯅꯤ, ꯀꯩꯁꯨ ꯀꯤꯔꯨꯅꯨ꯫ ꯑꯩꯅ ꯍꯪꯈꯤꯕꯗꯨ ꯈꯨꯝꯃꯣꯗꯅ꯫ ꯁꯖꯤꯛꯂꯩꯅ ꯇꯞꯅ, ꯑꯁ ꯋꯥ ꯉꯥꯡꯕꯒꯤ ꯇꯟꯖꯥꯁꯨ ꯄꯤꯗꯦ, ꯃꯊꯟꯗ ꯃꯔꯤ ꯄꯪꯉꯥꯡꯗ ꯉꯥꯡꯏ꯫ ꯑꯍꯥꯟꯕꯗ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ,
ꯑꯍꯥꯟꯕꯗ ꯍꯪꯈꯤꯕꯗꯣ ꯏꯆꯜꯒꯤ ꯃꯤꯡ ꯍꯪꯕꯅꯦꯕ꯫ ꯁꯖꯤꯛꯂꯩ ꯃꯥꯒꯤ ꯄꯦꯔꯨꯛ ꯐꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯗꯨꯝ ꯐꯣꯏ꯫ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯂꯩ ꯂꯩꯊꯣꯔꯛꯇꯅ ꯈꯨꯝꯂꯛꯏ꯫ ꯁꯖꯤꯛꯂꯩ ꯀꯧꯏ꯫ ꯑꯣ, ꯑꯗꯣ ꯃꯤꯅ ꯋꯥ ꯍꯪꯉꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯒꯗꯕ ꯀꯣ, ꯃꯇꯨꯡꯗ ꯈꯪꯖꯤꯜꯂꯨ ꯆꯝꯐꯨꯠ꯫ ꯅꯪꯒꯤ ꯄꯦꯔꯨꯛꯁꯤꯕꯨ ꯌꯣꯟꯅꯅꯕꯔꯣ ꯅꯠꯇ꯭ꯔꯒ ꯆꯥꯅꯕꯔꯣ? ꯆꯥꯅꯕꯅꯤ꯫ ꯑꯣ, ꯍꯌꯦꯡꯁꯨ ꯂꯥꯛꯇꯣꯏꯔꯣ ꯁꯤꯗ? ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯪ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ꯫ ꯈꯪꯗꯦ, ꯇꯝꯕ ꯉꯝꯗꯦ꯫ ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯉꯦ, ꯑꯕꯣꯛꯅ ꯉꯥꯏꯔꯝꯃꯅꯤ, ꯐꯧ ꯁꯨꯒꯗꯕꯁꯨ ꯂꯩꯍꯧꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯗꯤ ꯁꯅꯥꯁꯦ ꯐꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ, ꯊꯕꯛꯁꯨ ꯁꯨꯔꯔꯣꯏ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯅꯥꯁꯦ ꯀꯥꯏꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯃꯜꯗꯨꯅꯅꯦ ꯃꯤ ꯅꯦꯛꯑ ꯅꯦꯛꯑꯒ ꯊꯕꯛ ꯁꯨꯍꯜꯂꯒꯅꯦ ꯑꯩꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯅꯤ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯕꯤꯍꯧꯔꯣ, ꯅꯆꯜ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯍꯟꯖꯔꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯖꯤꯛꯂꯩ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯁꯖꯤꯛꯂꯩꯅ ꯃꯕꯣꯛꯇ, ꯑꯕꯣꯛ, ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯂꯝꯕꯤꯗ ꯁꯅꯥ ꯂꯨꯄꯥꯒꯨꯝꯕ ꯇꯥꯔꯝꯕꯁꯦ ꯈꯨꯟꯕ ꯐꯠꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯕꯦꯝꯃ, ꯈꯨꯜꯂꯨꯅꯨꯗ, ꯐꯠꯇꯦ꯫ ꯏꯁꯨꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯅꯪꯉꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯕꯣꯛ, ꯑꯗꯨꯒꯅꯤ ꯉꯁꯥꯏꯁꯦ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯅꯦꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗꯅꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯇꯨꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤꯁꯦ, ꯈꯨꯐꯖ ꯑꯃ꯫ ꯍꯥ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯈꯨꯜꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯃꯈꯣꯏ ꯃꯁꯨ ꯃꯕꯦꯜ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝ ꯂꯥꯡꯕ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯎꯔꯤꯕꯗꯨ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯥ, ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯉꯁꯤꯗꯤ ꯆꯨꯝꯂꯦ, ꯌꯦꯡꯉꯨꯗꯨ, ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯍꯣꯏꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯅꯤ꯫ ꯑꯔꯥꯞꯄꯗ ꯎꯔꯤꯕ ꯃꯉꯥꯜ ꯑꯁꯦ ꯆꯤꯡꯂꯥꯏꯒꯤ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯣ ꯃꯗꯨꯒꯤ ꯃꯉꯥꯜ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯥꯏꯅ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡꯂꯒ ꯑꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯥꯗꯣꯔꯛꯂꯕꯗꯤ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯧꯔꯗꯕꯅꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯐꯝꯁꯨ ꯇꯥꯏ ꯍꯥꯏꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯅꯈꯣꯏ ꯅꯍꯥꯁꯤꯡ ꯆꯠꯇꯨꯅ ꯌꯦꯡꯉꯨ, ꯈꯨꯇꯨꯝꯃꯨꯛ ꯆꯥꯎꯕ ꯅꯨꯡ ꯑꯃ ꯃꯥꯒꯤ ꯁꯨꯔꯨꯡꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯥꯏꯈꯠꯂꯒ ꯂꯩꯔꯝꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯍꯥꯟꯋꯥꯏ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯟꯕ ꯅꯨꯄꯤ ꯑꯗꯣ ꯆꯤꯡꯂꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯅꯨꯡꯗꯨꯕꯨ ꯊꯤꯕ ꯆꯠꯅꯗꯥꯏꯅꯦ? ꯍꯣꯏ, ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯡ ꯄꯥꯏꯔꯕ ꯐꯥꯎꯕꯗ, ꯍꯥꯏꯕꯗꯤ ꯍꯌꯦꯡ ꯐꯥꯎ ꯃꯉꯥꯏꯗ ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯤꯗꯦ ꯍꯥꯏꯅꯩ꯫ ꯆꯤꯡꯂꯥꯏ ꯑꯃꯒ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯄꯥꯏꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯗꯕ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯌꯦꯡꯗꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯨꯔꯨꯡꯗ ꯏꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯀꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯆꯤꯡꯂꯥꯏꯗ ꯄꯤꯔꯒꯦ ꯍꯥꯏꯔꯣ? ꯍꯣꯏ, ꯄꯤꯗꯣꯏꯅꯤ꯫ ꯇꯟꯗ꯭ꯔꯣ? ꯀꯔꯤꯅꯣꯅꯦ, ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯣꯈꯥꯏꯅ ꯂꯩꯈ꯭ꯔꯗꯣꯏꯅꯤ, ꯄꯨꯔꯥ ꯂꯥꯏ ꯑꯣꯏꯅ ꯂꯩꯈ꯭ꯔꯗꯣꯏꯅꯤ꯫ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁ, ꯈꯪꯉꯤꯍꯦ ꯑꯩꯁꯨ꯫ ꯍꯣ, ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯁꯅꯥ ꯂꯨꯄꯥ ꯋꯥꯠꯇꯅ ꯄꯤ ꯍꯥꯏꯌꯦ꯫ ꯏꯆꯥꯅꯨꯄꯤ ꯍꯥꯏꯔ ꯃꯁꯛ ꯐꯖꯩ, ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡ ꯆꯠꯂꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯑꯣꯟꯅꯗꯣꯏꯅꯤꯅꯦ, ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯤꯁꯨ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯤꯡꯂꯥꯏꯗ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯕ ꯀꯥꯡꯂꯨꯞ ꯑꯃ ꯄꯤꯅꯤꯡꯗꯕ ꯀꯥꯡꯂꯨꯞ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯊꯦꯡꯅꯔꯤ꯫ ꯁꯖꯤꯛꯂꯩ ꯃꯥꯁꯨ ꯃꯕꯣꯛꯀ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯕꯣꯛꯅ ꯃꯁꯨꯅꯨꯄꯤ ꯁꯖꯤꯛꯂꯩꯗ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯉꯁꯥꯏ ꯅꯪꯅ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯈꯨꯜꯒꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ? ꯍꯣꯏ ꯑꯕꯣꯛ, ꯑꯗꯣ ꯑꯕꯣꯛ, ꯉꯁꯥꯏꯒꯤꯗꯨꯗꯤ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯗꯣ ꯍꯌꯦꯡ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯈꯪꯗ꯭ꯔꯦꯗ ꯀꯔꯝ ꯊꯣꯛꯂꯒꯕ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯑꯗꯣ ꯅꯪꯗꯤꯅꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ? ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯎꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯃꯁꯨꯅꯨꯄꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯍꯥꯏꯗꯣꯛꯇꯅꯕ ꯃꯦꯜꯂꯝꯃꯤ꯫ ꯁꯖꯤꯛꯂꯩꯗꯤ ꯇꯨꯝꯈ꯭ꯔꯦ, ꯃꯕꯣꯛꯇꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯉꯁꯥꯏ ꯏꯁꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯣ ꯏꯁꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯗꯤ ꯑꯣꯏꯒꯅꯤꯁꯦ꯫
ꯄꯣꯛꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯤ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕ? ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨ ꯃꯈꯣꯜ ꯑꯃ ꯊꯣꯛꯄ ꯑꯃꯗꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯄꯒꯤ ꯄꯥꯎ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯒꯤ ꯀꯣꯅꯨꯡꯗ ꯌꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯗ ꯂꯥꯀꯧ ꯂꯥꯀꯧ ꯀꯧꯏ꯫ "ꯍꯩ ꯄꯨꯛꯆꯥꯎ! ꯄꯨꯛꯆꯥꯎ! ꯌꯥꯝ ꯊꯨꯅ ꯂꯥꯎꯅꯤ ꯁꯤꯗ! ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯡꯉꯒ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤꯅꯤꯅꯦ ꯃꯁꯦ!" ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ ꯂꯥꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ ꯍꯥ? ꯑꯩꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯤ!" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ ꯂꯥꯎ ꯈꯣꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯄꯨꯛꯆꯥꯎꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ꯫ "ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯗ ꯆꯠꯂꯨ꯫ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯪꯐꯝ ꯑꯗꯨꯗ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯂꯩ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯠꯂꯨ." ꯄꯨꯛꯆꯥꯎꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯣꯛꯈꯤ꯫ "ꯑꯁ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯕꯨ ꯀꯔꯤꯅꯣ ꯅꯨꯡ ꯑꯃꯨꯛ ꯌꯦꯡꯉꯨꯗꯣꯏꯁꯤꯅ? ꯍꯌꯦꯡ ꯑꯉꯟꯕꯗ ꯌꯦꯡꯕꯗꯤ?" ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯍꯩ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯄꯨꯛꯆꯥꯎꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯦ ꯁꯨꯔꯨꯡ ꯇꯝꯅ ꯆꯠꯅꯅꯕ꯫ ꯄꯨꯛꯆꯥꯎꯅ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯃꯗ "ꯑꯁ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯁꯨꯔꯨꯡꯗ ꯆꯠꯂꯣ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯥꯟꯃꯤ ꯑꯗꯨꯅ "ꯑꯉꯝꯕ ꯂꯝꯕꯤꯗꯣ ꯑꯣꯟꯅꯔꯦ, ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ." ꯄꯨꯛꯆꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯒ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯒ ꯑꯃꯝꯕ ꯃꯔꯛꯇꯒ ꯑꯣꯏꯔꯦ꯫ "ꯑꯁ ꯍꯣꯏꯅꯦꯍꯦ ꯄꯦꯜꯂꯦꯍꯦ ꯑꯑꯣꯏꯕ! ꯀꯔꯤꯅꯣ ꯅꯨꯡ ꯄꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯤꯁꯤꯕꯣ?" "ꯑꯗꯨꯅꯤ ꯑꯉꯝꯕ, ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯕꯤ ꯊꯥꯖꯅꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯅꯕꯅꯤ꯫ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯨꯡ ꯄꯥꯏꯔꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯐꯝ ꯇꯥꯏ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯧꯏ ꯍꯥꯏꯗꯅ." ꯄꯨꯛꯆꯥꯎꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯍꯣꯏꯅꯦꯍꯦ ꯀꯥꯎꯏꯅꯦꯍꯦ, ꯑꯗꯨꯒꯨꯝꯕ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯅꯦ꯫ ꯍꯩꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯅꯤ꯫ ꯏꯁ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ?" ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯁꯨꯔꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡ ꯄꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯩꯕꯨꯜ ꯑꯆꯧꯕ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯆꯪꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯅꯨꯡ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯑꯁꯦꯡꯕ ꯃꯃꯤꯠꯃꯛꯅ ꯎꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ "ꯀꯔꯤ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯔꯔꯣꯏꯗꯕ? ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯀꯣꯛ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯈꯨꯜꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯃꯃꯥꯁꯤꯡ ꯑꯗꯨ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯑꯗꯨ ꯊꯤꯕ ꯊꯑꯣꯏꯅ ꯂꯥꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯑꯃꯠꯇ ꯐꯪꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯗꯤ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯟꯅꯔꯛꯂꯦ꯫ "ꯑꯁ ꯑꯣꯏꯔꯔꯣꯏꯗ, ꯄꯥꯏꯔꯝꯕ ꯅꯨꯡꯁꯨ ꯃꯥꯡꯈ꯭ꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯗꯤ ꯐꯪꯉꯔꯣꯏꯗ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯑꯁ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ, ꯃꯥꯡꯈ꯭ꯔꯕꯖꯥꯠꯂꯥ?" ꯈꯔ ꯑꯍꯜ ꯑꯣꯏꯕꯤ ꯑꯃꯅ ꯑꯃꯨꯛ "ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯏꯕꯣꯍꯣꯏꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯗꯗꯤꯅꯦ, ꯅꯨꯡ ꯑꯄꯥꯏꯕꯗꯣ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨꯁꯨ ꯊꯤꯕ ꯑꯗꯨꯝ ꯐꯪꯗꯦ ꯍꯥꯏ꯫ ꯑꯗꯨꯒꯅꯦ ꯑꯅꯤꯔꯛ ꯊꯣꯛꯇ ꯃꯥꯜꯂꯦ, ꯉꯔꯥꯡꯅ ꯊꯣꯛꯑꯝꯃꯅꯤ, ꯉꯔꯥꯡ ꯊꯦꯡꯅꯕ ꯀꯅꯥꯅꯣꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯅꯤ꯫ ꯆꯤꯡꯂꯥꯏꯗꯨꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯅꯦ ꯑꯗꯨꯝ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯑꯗꯨ ꯎꯏ ꯍꯥꯏ꯫ ꯐꯪꯉꯔꯣꯏ ꯐꯪꯉꯔꯣꯏ." ꯑꯍꯥꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯑꯁ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯣꯏꯒꯤ ꯆꯤꯡꯂꯥꯏꯒꯤ ꯋꯥꯔꯤꯒ ꯂꯥꯏꯔꯤ, ꯁꯨꯃꯥꯏꯅ ꯆꯤꯡꯂꯥꯏ ꯃꯊꯤ ꯐꯣꯡꯕꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯋꯥꯅ ꯅꯪꯉꯤ ꯍꯥꯏꯅꯕꯅꯤꯀꯣ." "ꯋꯥꯁꯅꯨ, ꯑꯗꯨ ꯐꯠꯇꯕ ꯅꯤꯡꯊꯧꯗꯨꯕꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯤꯕꯁꯦ? ꯐꯧ ꯆꯦꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯇꯕ ꯀꯨꯏꯔꯦ, ꯃꯗꯨ ꯈꯪꯅ ꯈꯪꯅ ꯆꯍꯤ ꯑꯃꯒꯤ ꯂꯧꯈꯠꯂꯤꯕꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯌꯦꯡꯉꯨ, ꯐꯠꯈꯤꯗ꯭ꯔꯕꯅꯤ." ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ "ꯍꯩꯃꯥ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ." ꯑꯁꯨꯝꯅ ꯋꯥꯔꯤꯁꯨ ꯃꯈꯜ ꯃꯈꯜ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯁꯖꯤꯛ ꯂꯩꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯧꯕꯨꯛꯇ ꯍꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ, ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯉꯁꯤꯗꯤ ꯁꯨꯔꯨꯡꯒꯤ ꯃꯅꯥꯛꯇ ꯀꯌꯥ ꯅꯛꯁꯤꯟꯗ꯭ꯔꯦ, ꯈꯔ ꯂꯥꯞꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨ ꯁꯖꯤꯛ ꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯔꯥꯡꯅ ꯁꯅꯥ ꯃꯇꯨꯝꯗꯣ ꯈꯨꯜꯂꯒ ꯅꯌꯨꯝꯗ ꯄꯨꯖꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯉꯁꯤꯁꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯕꯗꯤ ꯂꯧꯗꯦ ꯍꯥꯏꯕ, ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤ ꯑꯉꯥꯡꯅꯤ ꯅꯪ꯫ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯕꯨ ꯌꯥꯏꯕꯒꯤꯁꯨ ꯄꯦꯟꯕ ꯅꯥꯏꯗꯕꯗꯨꯕꯨ ꯀꯩꯝ ꯈꯟꯕꯤꯗꯦ꯫ ꯁꯅꯥꯁꯨ ꯄꯨꯈ꯭ꯔꯦ, ꯌꯨꯝꯗ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯂꯧꯕꯨꯛꯁꯤꯗ ꯋꯥꯊꯤ ꯉꯥꯡꯕꯤꯔꯤꯁꯤꯅ?" ꯅꯨꯄꯥ ꯑꯗꯨꯅ "ꯅꯊꯧ ꯅꯠꯇꯦ." ꯁꯖꯤꯛ ꯂꯩ ꯋꯥ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩꯅꯣ ꯑꯁꯤꯒꯤ ꯈꯣꯡ ꯂꯝꯕꯤꯁꯦ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯆꯠꯂꯝꯕ ꯃꯥꯜꯂꯤ, ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯉꯔꯥꯡ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯦ, ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯂꯝꯕꯤꯁꯦ." "ꯏꯕꯨꯡꯁꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯅꯠꯇꯕ꯭ꯔꯣ?" "ꯅꯠꯇꯦ, ꯑꯩꯗꯤ ꯑꯥꯗ ꯎꯔꯤꯕ ꯑꯔꯥꯞꯄ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ."
Hoi, ngasai swaise, mi mayam ama hangat handa chatnakibani. Ado, ai kainumtaga hange. Amakak hangdoiba. As, mayam hayu. Sajik laidu murum murum sonbada makol kara haudokre. Haina khidre he masi nupasi. Nupa aduna. Kaiginu. Nahan kaidi mi icha chatabani. Aduga ngarang mi aduk yamna chatlidi. Siyo ne. Lambiga se, loina nemdari ne se. Sajik laina amu makha tarai. Ngarang ibung no pokhiba chumthang muchugi nungdo. Adu thibala amini mi mayamdo. Nanga ega khaktani madu urise. Aduga mi mayamdo na kamai khangiba. Nangna haidoi uramine lamhinbi angang. Sajik laina tabli. Natiye. Ngarang numidang jinglai ni hai ama khongi. Adagi arangba mangal amasu thoklei. Adumai tawradi moi thainagi ahalaman singi hainabi malai male adugini. Kari hainariba. Aisu gyan men dadeda moina hainarido. Ado moina hainabada chumthangi nungdo khunba uba buba mido jinglagi nupi oi hai. Kamai tawdoiba haisiba. Aidi nupani. Kamai tawdoiba aduri. As matha sai he. Handakti sajik laidu khara saurapna chaibagi mawongda hairei. Adune mathong marang khangdana taramba pochaido yam khullo. Hojikti kai sare. Nan thokpa yaroi. As madu oi thokpa yaroida. Aibu jinglaiga luhongba. As madu oi thokpa sukya yaroida. Sajik laina hak wakhal khalaga khumlai. Oibasu yaida. Kamai oidoiba. Karigumba jinglai duna jinglai nupi oiramadi ibungse jinglai nupa haido oirani. Nupa duna munna ingangakna yenglaga laibadu ubada sajik laina. Haima, kaino? Hoi, ayamba lai nupana taibang miyoiba nupi laubagi wari adungaktani tarise. Ado, jinglai amom leitradi jinglai labado kaidi laktoinu. Chumdro aina haise. Nupa do kanna nuklaga. Hoi, yarise, swaida to osise. Asumna sajik laina labuk chatpa khudingi sakhangdaba nupa aduga hek thengnai. Somdana ningthau konunglomda ningthau thawai zaw konunggi maiba makoka kanawa tanari. Thawai zaw du khoidau saugatna thaksi khasi amata yaudana hairei. Maiba makok oiraga aibu ningthau phamdagi taba sibu kanba ngamoidra. Maiba makok aduna tapna. Iningthau nanaya mukta laitana yengjagi. Kari hotnaba yabage haibado. Kari wanoda ngamninga moisajat habi yabadubu. Sana kayam pamino. Apamba changdo hayo. Iningthau adugi nachadi. Handaki matang ase yamna luba ama oiri. Aina sum khanjabada. Asum hairamlaga maibadu mamit ushintuna laitaduna lairami. Ngayhak tumina lairaba matungda maiba aduna hairei. Iningthau handaki matang asidi pambai suklai lairoidori. Jinglai se aduki matik mathwai harauna laikri. Pukning wakhalado yamna haraurabadi mapangal yamna kalli. Makoina tawge khankiba amata hongde. Aduna iningthau hojiksu matam lai. Jinglai mafamda ngakpiyu haiduna haizarabadi khara sapagani. Aina kari lankrage. Ai kaisu tawdena. Ai kaisu landena. Tapna amuksu maibaduda onsilaga hangai. Karigumba jinglai aduna mapangal sontharabadi mana tawge khanba thabak pangthokpa ngamloidra. Hoi iningthau. Karigumba jinglai ase aduki matik thamoi soklabadi. Makhoigi mapangal asuki matik sonthagani. Haduna thamba phawba irai laina yagani. Ningthau thawai zawdo harauna. Adudi mabu mathwai soknanaba amukta tawsidana. Madudi oithokpa sukya yaroi maramdi. Jinglai ama hek pharuba matamda maduda oirakadaba jinglai mayamgi lana dudi akibagi masak oigani. Makhoigi mayadagi maibul mayam ama kamthoraklabadi lepak ase ut oina tumgani. Adudi jinglai asina sukyamna harauribasina karigino. Mahakna thamoina yamna khoidajaba magi nupi soidana oiragadaba nupi ada mana hek pamba haibadu oiri. Madugi sum mathakta nupi ada phangsu phang madunani. Phare. Adu oirabadi magi nupi oigadabada yamna thuna thiraga hatokani. Iningthau madudi tawrisi leibak ase pungmang mangba tari. Thawai jaw adu phuk haugatkre. Matung onthoklaga chatna hairei. Aina hariba thabak asimak nangna makok chingduna pangthoktoba sukya yaroi. Nongma nungthil ama sajik lai adu phi saduna lairami mabokna. Isubu ngasidi karino ne labuk chatlaroi hairisiba. Hoida nong phadoksu pothau isu sidi. Iba konungi loipopina nabo phawmamalda peruk yonbadunadi konaba ngamaroi. Ngarang na hando
ꯌꯥꯝ ꯍꯦꯛꯇ꯭ꯔꯤ ꯋꯥꯊꯤ ꯁꯨꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯐꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯇꯧꯕꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯤꯅꯦ ꯀꯣꯅꯨꯡꯒꯤ ꯂꯣꯏꯄꯣꯠ ꯄꯤꯅꯅꯕ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯕꯣꯛꯅꯅꯦ ꯐꯨꯗꯤꯠ ꯈꯞꯄ ꯆꯠꯄꯒꯤ ꯐꯧ ꯃꯃꯜꯗꯨꯁꯨ ꯇꯨꯡꯁꯤꯜꯂꯒ ꯂꯩꯔꯕꯅꯤ ꯏꯁꯨꯅꯅꯦ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯏꯁꯨ ꯋꯥꯅꯅꯕꯅꯤ ꯅꯪꯒꯤꯗꯨꯝ ꯇꯨꯡꯁꯤꯜꯂꯒ ꯊꯝꯖꯧ ꯏꯕꯣ ꯑꯩꯗꯤ ꯅꯍꯥꯟꯅꯤꯅ ꯑꯩꯅ ꯀꯟꯅ ꯁꯨ ꯅꯣꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯆꯍꯤ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯐꯧꯊꯣꯛ ꯆꯦꯟꯊꯣꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯗꯨꯃꯛꯇꯗ ꯂꯣꯏꯄꯣꯠ ꯈꯣꯝꯕ ꯉꯝꯃꯤ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯐꯝ ꯇꯥꯒꯗꯧꯔ ꯃꯥꯜꯂꯦ ꯆꯤꯡꯂꯥꯏꯅ ꯋꯥꯔꯛꯄ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯤꯗ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯅ ꯉꯁꯥꯏ ꯏꯁꯨꯅ ꯋꯥꯊꯤ ꯁꯨꯕ ꯅꯨꯄꯥ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ ꯁꯖꯤꯛꯂꯩꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯇꯞꯅ ꯅꯍꯥꯟ ꯅꯨꯡ ꯈꯨꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯈꯪꯗꯦ ꯋꯥꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯄꯦꯔꯨꯛꯀ ꯍꯦꯛꯐꯝ ꯑꯝꯇ ꯈꯪꯗꯦꯕꯣ ꯃꯕꯣꯛ ꯑꯗꯨ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯈꯪꯗꯦꯕꯣ ꯋꯥꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯃꯔꯤ ꯋꯥꯍꯪꯒꯁꯦ ꯄꯪꯍꯪꯗ ꯍꯪꯉꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯇꯝꯒ ꯑꯃꯠꯇ ꯄꯤꯗꯦ ꯑꯗꯨꯗꯩꯗꯤꯅꯦ ꯑꯍꯥꯟꯕ ꯍꯪꯕ ꯋꯥꯍꯪꯗꯤꯅꯦ ꯑꯗꯨꯝ ꯀꯥꯎꯔꯦ ꯃꯁꯛ ꯁꯛꯇꯥꯗꯨꯒ ꯃꯕꯣꯛꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯍꯩꯃ ꯃꯁꯛꯁꯨ ꯌꯥꯝ ꯊꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦꯗ ꯅꯨꯄꯥꯅꯕꯨ ꯋꯥꯗꯨ ꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯩꯅꯗꯦꯗ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯃꯨꯟꯅ ꯌꯦꯡꯗꯦ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯥꯒꯤ ꯃꯊꯧ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯡꯒꯣꯜꯗ ꯁꯖꯤꯛꯂꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯕꯣꯛꯅ ꯂꯪꯆꯥꯛ ꯆꯥꯛꯄꯤꯔꯤ ꯅꯨꯃꯤꯠꯇꯨ ꯊꯥꯕꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯎꯆꯦꯛꯀꯁꯨ ꯌꯥꯝꯅ ꯈꯣꯡꯏ ꯁꯖꯤꯛꯂꯩꯅ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯎꯆꯦꯛꯅꯣ ꯈꯣꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯈꯪꯗꯦꯅꯦꯍꯦ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯅꯦ ꯀꯔꯤ ꯎꯆꯦꯛꯅꯣꯅꯦ ꯈꯣꯡꯂꯤꯁꯤꯕꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗꯨꯗ ꯁꯖꯤꯛꯂꯩꯁꯨ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯇꯞꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯁꯛꯇꯥꯁꯤꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯁ ꯂꯩꯁꯥꯕꯤꯒꯤ ꯌꯨꯝꯗ ꯀꯨꯏꯔꯛꯏꯕ ꯍꯥꯏꯗꯨꯔꯣ ꯍꯩꯃ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ ꯃꯁꯨ ꯃꯕꯦꯟꯗꯣ ꯍꯥꯏꯐꯦꯠ ꯏꯉꯛꯉꯛꯅ ꯌꯦꯡꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩ ꯃꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩ ꯀꯧꯁꯨ ꯀꯧꯔꯛꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯀꯣꯏꯕ ꯂꯥꯛꯏꯕ꯭ꯔꯣ ꯏꯁꯨꯕꯣ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯍꯣꯏꯕꯣ ꯃꯕꯣꯛꯅ ꯁꯖꯤꯛꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯃꯥ ꯅꯕꯨꯡꯒꯤ ꯍꯤꯗꯥꯛꯄꯨ ꯑꯃꯨꯛꯇ ꯁꯦꯝꯃꯒ ꯄꯤꯕꯤꯌꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯅꯤꯅ ꯁꯖꯤꯛꯂꯩꯗꯣ ꯇꯟꯅ ꯍꯤꯗꯥꯛꯄꯨ ꯁꯦꯝꯗꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯃꯕꯣꯛꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯁꯨꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯕꯣ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕ ꯀꯧꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯈꯣꯀꯣ ꯏꯕꯣꯛꯅꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯦꯝꯕꯤꯔꯛꯀꯦ ꯁꯖꯤꯛꯂꯩ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯊꯣꯛꯄ ꯑꯗꯨ ꯁꯥꯔꯒ ꯑꯗꯨꯝ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯨꯗꯦ ꯊꯣꯏꯕꯅ ꯅꯌꯨꯝꯅꯤ ꯀꯥꯏꯅ ꯐꯥꯎꯔꯤꯔꯣ ꯌꯥꯝ ꯄꯣꯡꯉꯤꯅ ꯀꯩꯝꯇꯒ ꯀꯧꯉꯥꯡꯗꯧꯗꯦꯅꯦ ꯊꯕꯛ ꯇꯧꯔꯤꯁꯨ ꯎꯗ꯭ꯔꯣ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕꯁꯦ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯁꯣꯏ ꯍꯣꯏ ꯃꯔꯝ ꯃꯣꯛꯄꯤꯅꯤꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯃꯟꯗꯅ ꯇꯜꯂꯕ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯇꯜꯂꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗꯨꯗ ꯇꯜꯂꯕ ꯉꯁꯤꯗꯤꯅꯦ ꯑꯅꯧꯕ ꯊꯕꯛ ꯑꯣꯏꯅ ꯐꯤ ꯑꯃꯨꯛ ꯁꯥꯔꯒꯦ ꯇꯧꯕ ꯐꯩ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯖꯤꯛꯂꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯧ ꯃꯥꯟꯗꯅ ꯁꯖꯤꯛꯂꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯂꯥꯛꯑꯝꯗꯥꯏꯒꯤ ꯑꯣꯏꯕꯒꯤꯅꯦ ꯀ꯭ꯋꯥꯛ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯕ ꯎꯆꯦꯛ ꯑꯃ ꯈꯣꯡꯉꯛꯄꯩ ꯋꯥꯅꯤꯁꯦ ꯊꯣꯏꯕ ꯍꯧꯅ ꯅꯣꯛꯂꯒ ꯐꯔꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩ ꯀꯩꯝꯇ ꯃꯔꯩ ꯌꯦꯠꯆꯔꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛꯅ ꯁꯦ ꯀꯕꯣꯛ ꯆꯥꯁꯤ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯣꯏꯕꯅ ꯏꯕꯣ ꯌꯥꯝ ꯍꯥꯎꯋꯦ ꯂꯩꯍꯧꯗ꯭ꯔꯕꯣ ꯀꯕꯣꯛꯁꯦ ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛꯅ ꯀꯕꯣꯛꯇꯤ ꯂꯩꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯁꯦꯝꯕꯤꯔꯨꯒꯦ ꯁꯖꯤꯛꯂꯩꯅ ꯏꯇꯞ ꯇꯞꯅ ꯊꯣꯏꯕꯗ ꯌꯦꯡꯂꯒ ꯀꯕꯣꯛꯁꯦ ꯐꯧꯗꯒꯤ ꯄꯣꯛꯏꯕꯅꯤ ꯀꯌꯥꯝ ꯆꯥꯒꯦ ꯍꯥꯏꯅꯣꯕ ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯔꯔꯣꯏ ꯆꯦꯡ ꯐꯧꯅ ꯃꯔꯣꯜ ꯑꯃ ꯇꯥꯡꯕꯅꯤ
ꯍꯩꯃ ꯏꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯍꯦ ꯃꯁꯤꯕꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯀꯌꯥꯝ ꯃꯥꯡꯅꯤꯒꯦ ꯀꯕꯣꯛ ꯈꯖꯤꯛ ꯄꯣꯛꯄꯕꯣ 이보 ngасidi nongandri phawba kabokta charaga legi angang ama phring phring chunghangi khangni mabokto amok kabok khoidum semba changkhre somda ani dudi kanna khatnari sajik lei saurapna is kari nongan phawchani kaina nungai re ne ha aiwa makhayam taningde ko nongan ba phawba chabagi phau mayam adudi nangi narana thumla ha thoibasu khummi nathau nate chadori nongan phau chadori kadauge habanu nangna yadrasune noibokna yai migi umsida laga asukam na phau sai se kaigino sakta siga aibu kari mangi haisibo nasakni kaina lam khunu hek maladana hingol da thana ba maru marang amata ubaya banataba lam khunu mathibong amna lawbodo male o aise lam khunu male ba nangdi lairin bi male yam phajei sajik lai mamit to thoibada munna yengduna lai wadi ngangde mai hak tumina lairaga amu makha tara i sajik laina is nangna aise lairin bi male kaina haijilaga thaga sanaraga aise yamna harawreni sinine adagi aina nangi kabok yamna pizadau mali raba adumnadi khalunu ko phau chengna si yona tanga kansida kanamtana ne adumaina niraga chanade thoiba nokpana tana upai leite adu ada khangde ko aidi nongan ri phau dum kabok charaga leani asumna angang machagumna tapta khai khatnarami sajik legi mabokna anirak subagi kabok pothorak laba matungda khara charaga ngai hak wari watai sanaraga thoiba so hankhre thoiba numidang marak sajik lei hoida he lai sajik lei so labuk chatpa sangdre pi kana sari asumna thoibana lakpa asi yumthangna ba singna su khangi nongma nungthil ama nupi khara longdrai khonba lakpada wari sanarami sajik lei hoida he lakpa pakhangdo masak machu yam phajaine chung phiral charadan ongthokna phajakhre phajabani madugi pakhangdo magi memcha haido macha nupi masak phajabini khul lekai asida magi macha mu masak phajaba laite haidana yam haibado is pongbana macha masak phajabini na maya masak phajaba phangduini kaina haibado sajik legi nupa na yam henkre he nupi amana amu hera nupa masak phajaba phangye na kaidaudoino mahi mayai kanbi sibu magi nupa do kayam kuina bu punsi doino yengu noisu kaisu kuina punsi roi ahan bagi nupi aduna hera adumaina so haibinuda miyoi bagi laibak haibase tambangam banate ahum su bagi nupi aduna migi maiba maibina hairabaduda karige muglandoino aidine malakpa urabade ichai suga se lapna thayalini yam hainadeba asumna mana thokpa pangangda ngangnaraga chatnakre mathangi numitki nungthildo sajik lai thajaga thambaga loinana yelang peruk hekle thoibasu lai ngasina ahanbani sajik laina mamanabiga adumna punna laiminaramba thoibudo haifet tanbugumna tawi adubo adum changsele thambalna sajik laida tapna asida lai siro nangna haiba nupado sajik laina no fet tawraga mani thambalna tapna masak sidi nupaya mali ado mana nungti lai sibu thabakam ta suda jalo sak phajaba ka tanoiramdana nang heng wajani ko karigino khangde sajik lai do saungngbagum tawrai adubu phatharaga tapna is chalo he adumai haino ngai hak khaki laini laktaba numisu yawi tu ada uribu khulse yamna tongkhalidana aduda moyumdo asida lei moidi atongbada leibanina ai lakpase adum ui hai aduna ne ai lakpa ubuda adum laini thabak tawramasu adum hak matam kai thoga lakpai wani tha momuk leiradine langphai chakhrani hai chachingai sida sum lakpai wani haujikti lawsu loinarabanina thabaksu ka hina leitedana thajana noklaga imai bema yade ko michanga changi ko thambalna muk noklaga hoine hadunine wakasi yam ngangi ko yam mali ko sajik lai haifet ikaina aduina te he asengbodo haibai wani mamanabi ani du su nok tuna khara lapna thokre thoibu su changsilakle aduga sajik lai da tapna namanabi ani sidina hangkai kadai chaluraba nongmata lakmina dena kaigino imanabi singse amu pamaba nate he nahankai dina thanda he leiramidana ngasina moi ani yaurambasida sumchamna hangbani moigi athapada leiba mari mata ama yamna kana masanga mudabagi phana kuina yumda leirudrabani thoiba tapna phamtharai masu yelang phoibudu yauri
ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯆꯪꯒ ꯌꯥꯝ ꯆꯪꯉꯤꯀꯣ꯫ ꯁꯤꯗꯕꯨ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ? ꯑꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯃꯣꯏꯅ ꯋꯥꯈꯜꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯟꯕꯗꯨꯗ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯕꯩꯅꯤ, ꯅꯨꯡꯁꯤꯗꯕꯒ ꯁꯥꯔꯗꯅ ꯅꯪꯅ ꯅꯍꯥꯟꯈꯩ꯫ ꯁꯖꯤꯛꯂꯩ ꯇꯞꯅ, ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯣ ꯃꯣꯏꯅ ꯉꯁꯥꯏ ꯊꯕꯛ ꯂꯩꯇꯕ ꯃꯤꯔ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯎꯅꯔꯤꯁꯦ꯫ ꯊꯣꯏꯕ ꯁꯖꯤꯛꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯏꯪꯈꯣꯜꯗ ꯐꯝꯅ ꯐꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯇꯞꯅ, ꯅꯨꯄꯥ, ꯋꯥꯈꯜꯗꯨꯕꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕ꯭ꯔꯥ? ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯧꯕꯗꯤ ꯑꯩ ꯉꯝꯃꯣꯏ, ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯅ ꯃꯥꯏꯕ ꯑꯣꯏꯔꯛꯂꯤꯕꯁꯦ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯤ ꯍꯥꯠꯄꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯃꯣꯏꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯑꯩꯕꯨ ꯃꯥꯏꯕꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯪꯒꯅꯤ꯫ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯆꯤꯡꯂꯥꯏ ꯍꯥꯏꯕꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯁꯥꯊꯤꯈ꯭ꯔꯕ ꯂꯥꯏꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯣ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯆꯤꯡꯂꯥꯏ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯣꯏꯔꯛꯄ ꯑꯀꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯕꯁꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯂꯥꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯗꯅ ꯑꯍꯜ ꯑꯃꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯌꯥꯝꯅ ꯋꯥꯍꯜꯂꯛꯂꯕꯗꯤ ꯆꯤꯡꯂꯥꯏ ꯃꯊꯤ ꯐꯣꯡꯂꯛꯏ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯣ ꯆꯩꯔꯥꯛꯄꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅꯔꯒ ꯂꯩꯔꯤ꯫ ꯍꯟꯗꯛꯇꯤ ꯆꯨꯝꯗꯣꯔ ꯃꯥꯜꯂꯦ, ꯌꯦꯡꯕ ꯇꯥꯔꯦ꯫ ꯃꯥꯏꯕꯅ ꯑꯃꯨꯛ, ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯂꯛ ꯄꯦꯟꯅꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯕꯣꯛ ꯍꯣꯏꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ꯫ ꯍꯟꯗꯛꯇꯤ ꯆꯨꯝꯂꯛꯏ, ꯃꯁꯤꯅꯤ꯫ ꯏꯕꯣꯛ ꯍꯣꯏꯁꯨ ꯊꯦꯡꯅꯍꯧꯕꯗꯤ ꯅꯠꯇ ꯃꯥꯜꯂꯦ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯍꯜꯁꯤꯡꯅ ꯊꯦꯡꯅꯈꯤꯕꯒꯤ ꯂꯤꯕꯤꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯗ ꯅꯨꯡ ꯑꯃ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯃꯊꯤ ꯐꯣꯡꯂꯛꯀꯗꯕ ꯆꯤꯡꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏ ꯍꯥꯏꯅꯕꯅꯤ꯫ ꯅꯨꯄꯥ, ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡꯗꯣ ꯃꯤ ꯃꯌꯥꯝ ꯊꯤꯕ ꯆꯠꯅꯗꯥꯏꯅꯦ, ꯑꯗꯣ ꯑꯗꯨꯝ ꯐꯪꯗ꯭ꯔ ꯃꯥꯜꯂꯦꯀꯣ? ꯆꯤꯡꯂꯥꯏꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯗ ꯅꯨꯡꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤꯅꯦ ꯃꯑꯣꯡ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛꯁꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯒꯤ ꯀꯣꯅꯨꯡꯂꯣꯝꯗꯁꯨ ꯑꯅꯧꯕ ꯈꯟꯕ ꯃꯥꯏꯕ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯋꯥ ꯇꯥꯟꯅꯔꯤ꯫ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ, ꯅꯪꯅ ꯐꯅꯅꯕ ꯁꯤꯟꯒꯗꯕꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯥꯏꯕ ꯑꯅꯧꯕꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯃꯁꯛ ꯇꯥꯛꯎ꯫ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯊꯦꯝꯂꯒ ꯀꯕꯣꯛ ꯈꯔ ꯀꯠꯂꯒ ꯑꯗꯨꯝ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯊꯃꯣꯏ ꯁꯣꯛꯂꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯒꯗꯕꯅꯤ, ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯅꯕ꯫ ꯑꯅꯧꯕ ꯃꯥꯏꯕ ꯑꯗꯨꯅ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ ꯏꯅꯤꯡꯊꯧ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ, ꯁꯣꯏꯗꯅꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯪꯒꯅꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕꯗ? ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ, ꯏꯅꯤꯡꯊꯧ, ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯒꯗꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯖꯤꯛꯂꯩꯗꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇꯅꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤꯕ꯫ ꯊꯣꯏꯕ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯖꯤꯛꯂꯩ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯅ, ꯌꯧꯗꯤ ꯌꯧꯕꯤꯔꯛꯑꯦꯗꯅ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ꯫ ꯁꯖꯤꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯁꯦꯝꯃꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯤ? ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯆꯥꯅꯅꯕꯒꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯆꯥꯕ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯅꯤꯅꯦ, ꯅꯨꯡꯇꯤꯒꯤꯁꯨ ꯎꯅꯔꯤꯕ꯫ ꯁꯖꯤꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯒꯤ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯗꯨꯗ ꯂꯥ ꯃꯌꯣꯝ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯊꯣꯏꯕꯗ ꯄꯤ꯫ ꯀꯩꯅꯣ ꯁꯤꯅ? ꯂꯩꯇꯨꯝꯅꯤ, ꯆꯥꯎ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥ ꯃꯌꯣꯝꯗꯨ ꯂꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯆꯥꯒꯦꯗꯍꯦ, ꯅꯨꯡꯁꯤꯕꯤꯅ ꯄꯤꯕꯕꯨ ꯂꯩꯇꯨꯝ ꯑꯣꯏꯔꯁꯨ ꯅꯨꯡꯗꯨꯝ ꯑꯣꯏꯔꯁꯨ ꯆꯥꯒꯦ꯫ ꯉꯥꯡꯂꯒ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯃꯌꯥꯝ ꯑꯣꯏꯔꯝꯂꯦ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯔꯣ, ꯅꯨꯡꯁꯤꯕ ꯁꯥꯔꯒ? ꯑꯁ, ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ, ꯑꯩꯗꯤ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅꯒ ꯄꯨꯟꯕꯒꯗꯣ ꯃꯣꯏꯅ ꯄꯥꯝꯗꯕꯅꯤꯅ ꯁꯨꯛꯌꯥ ꯌꯥꯎꯗꯦ꯫ ꯊꯝꯕꯥꯜꯒ ꯊꯥꯖꯒ ꯃꯣꯏ ꯑꯅꯤꯅꯗꯤ ꯆꯠꯁꯦ ꯍꯥꯏꯗꯅ ꯃꯔꯛ ꯍꯥꯏꯕ ꯌꯥꯎꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ, ꯑꯩꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯇꯨꯀꯠꯆꯕꯅꯤꯅꯅꯦ, ꯑꯩ ꯑꯗꯨꯝ ꯇꯟꯗꯅ ꯆꯠꯇꯦꯗ꯫
ꯊꯣꯏꯕꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯖꯤꯛꯂꯩꯗꯨ ꯏꯇꯨꯛ ꯇꯨꯛꯊꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯀꯕꯣꯛ ꯑꯗꯨ ꯁꯖꯤꯛꯂꯩꯗꯁꯨ ꯄꯤꯔꯒ ꯁꯦ ꯅꯪꯁꯨ ꯆꯥꯎ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯅꯪ ꯆꯥꯖꯔꯣ ꯑꯣ ꯑꯩꯅ ꯁꯨꯝ ꯆꯥꯕ ꯅꯪꯅ ꯑꯩꯅ ꯆꯥꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯒꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯅ ꯑꯩꯁꯦ ꯆꯤꯡꯊꯦꯛꯑꯕ ꯑꯗꯨꯒ ꯏꯆꯜ ꯏꯕꯦꯝꯃꯅ ꯍꯔꯥꯎꯗꯣꯏꯅꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯆꯜ ꯏꯕꯦꯝꯃꯗꯤ ꯑꯩꯁꯦ ꯃꯑꯣꯡ ꯑꯃꯗ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯖꯤꯛꯂꯩꯗꯣ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯐꯦꯠ ꯏꯜꯂꯤ ꯁꯖꯤꯛꯂꯩꯅ ꯏꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯈꯣꯡꯐꯝ ꯁꯦꯝꯍꯧꯗꯕꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯤꯠ ꯂꯥꯎꯅ ꯅꯝꯕꯗ ꯁꯟꯊꯤ ꯑꯄꯦꯠꯄꯗ ꯍꯦꯛ ꯅꯝꯁꯤꯜꯂꯤ ꯑꯦ ꯀꯩꯅꯣ ꯑꯁ ꯁꯟꯊꯤꯅꯤꯅꯦ ꯍꯩꯃꯥ ꯀꯃꯥꯏ ꯇꯧꯅꯤ ꯁꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯁꯤꯗ ꯇꯩꯊꯣꯛꯑꯣ ꯊꯣꯏꯕꯅ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯁꯟꯊꯤꯁꯤꯡ ꯑꯗꯨ ꯅꯥꯄꯤ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯇꯥꯔꯦ ꯊꯣꯏꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯈꯨꯠ ꯌꯦꯠꯁꯦ ꯁꯟꯊꯤ ꯇꯩꯔꯕꯅꯤꯅ ꯀꯕꯣꯛꯁꯤꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯔꯤ ꯁꯖꯤꯛꯂꯩ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯦ ꯉꯁꯤꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯜ ꯏꯕꯦꯝꯃꯅ ꯏꯟꯕꯤꯕ ꯇꯥꯔꯦ ꯁꯖꯤꯛꯂꯩ ꯂꯨꯛꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯂꯒ ꯍꯥ ꯀꯩꯅꯣ ꯇꯥꯁꯤꯟꯅꯗꯕꯒ ꯁꯥꯏ ꯁꯖꯤꯛꯂꯩ ꯑꯗꯨ ꯃꯔꯥꯜ ꯂꯩꯖꯔꯨꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯀꯕꯣꯛ ꯑꯗꯨ ꯊꯣꯏꯕꯗ ꯑꯗꯨꯝ ꯏꯜꯂꯝꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯈꯩꯁꯨ ꯈꯨꯠꯁꯦ ꯁꯟꯊꯤ ꯑꯗꯨꯝ ꯇꯩꯁꯤꯟꯕ ꯇꯥꯔꯦ ꯏꯁ ꯂꯣꯏꯔꯦꯍꯦ ꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯃꯥꯡꯍꯟꯒꯅꯨꯀꯣ ꯅꯪꯒꯤ ꯐꯤꯖꯤꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯊꯝꯃꯨ ꯁꯖꯤꯛꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁ ꯅꯥꯄꯗ ꯆꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯐꯤꯖꯤꯗ ꯀꯤꯌꯨ ꯀꯥꯏꯅ ꯁꯣꯝꯗꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎ ꯑꯃꯗꯤ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯒ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯣꯔꯝ ꯄꯣꯃꯤꯠ ꯄꯨꯝꯅꯃꯛ ꯌꯥꯠꯄ ꯂꯣꯏꯔꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯅꯨꯄꯤ ꯃꯁꯛ ꯈꯪꯂꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯐꯥꯅꯅꯕ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯌꯨꯝꯗ ꯅꯠꯇꯦ ꯁꯖꯤꯛꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯁꯨ ꯅꯨꯄꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯕꯣꯛꯅ ꯄꯥꯈꯠꯅ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯂꯥꯟꯃꯤꯁꯥ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯀꯩꯗꯧꯔꯝꯕꯒꯤꯅꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯏꯁꯨꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯂꯦ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯈꯪꯗꯦ ꯐꯅ ꯀꯟꯅ ꯃꯨꯛꯅꯔꯕꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯍꯜ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯁꯖꯤꯛꯂꯩꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯩꯀꯥꯏꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯖꯤꯛꯂꯩ ꯅꯤꯡꯊꯧ ꯀꯣꯅꯨꯡꯇꯝꯅ ꯄꯨꯈ꯭ꯔꯦ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯃꯕꯣꯛꯇꯨꯁꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯁꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯆꯠꯂꯤ ꯃꯥꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯈꯪꯗꯕ ꯃꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯅꯨꯄꯥ ꯑꯃꯅ ꯑꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯐꯥꯔꯤꯁꯤꯕꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯄꯨꯔꯤꯖꯥꯠꯂꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯂꯥꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯥꯟꯃꯤ ꯑꯃ ꯌꯥꯎꯏ ꯑꯩꯅ ꯃꯗꯨꯗ ꯍꯪꯕꯗꯗꯤ ꯆꯤꯡꯂꯥꯏꯒꯤ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡꯗꯣ ꯁꯖꯤꯛꯂꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯅꯨꯡ ꯑꯗꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏ ꯑꯗꯨꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯐꯥꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯑꯦ ꯍꯣꯏꯅꯦꯍꯦ ꯃꯥꯗꯤ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯝ ꯄꯦꯔꯨꯛ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯒ ꯂꯩꯕꯅꯤ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯒꯨꯝꯕꯗꯨ ꯂꯨꯝꯃꯒ ꯂꯩꯔꯤꯖꯥꯠ ꯑꯣꯏꯔꯦ ꯐꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯖꯤꯛꯂꯩꯒꯤ ꯃꯃꯥꯟꯅꯕꯤ ꯊꯝꯕꯥꯜꯒ ꯊꯥꯖꯒꯗꯨ ꯁꯖꯤꯛꯂꯩꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯈꯨꯝꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯏꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯅꯨꯗ ꯆꯨꯝꯃꯤ ꯈꯪꯗꯦ ꯂꯥꯜꯂꯤ ꯈꯪꯗꯦ ꯆꯞ ꯆꯥꯕ ꯃꯔꯝꯁꯨ ꯈꯪꯗꯅ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯤꯕ ꯍꯧꯅꯗꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯄꯣ ꯄꯥꯡ ꯁꯨꯗꯕꯤ ꯑꯃ ꯇꯤꯟꯅꯔꯕꯅꯤꯅ ꯊꯛꯁꯤ ꯀꯥꯁꯤꯒꯗꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯅꯤ ꯅꯣꯏꯁꯦ ꯍꯥ ꯊꯝꯕꯥꯜꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯩ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯍꯥ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯝꯃꯤ ꯁꯣꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯂꯣꯝꯗꯁꯨ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯀꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯅꯤꯡꯊꯧ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯣ ꯅꯨꯄꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯅꯨꯡ ꯑꯗꯨ ꯂꯩꯔꯝꯂꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯂꯥꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯗ ꯂꯥꯏꯒꯗꯕꯅꯤ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯐꯥꯔꯛꯂꯤꯕꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ꯭ꯔꯥ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯠꯂꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯆꯤꯡꯂꯥꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯖꯤꯟꯒꯅꯤ ꯑꯗꯨ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯑꯗꯣ ꯈꯨꯜꯂꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯕꯨ
ꯁꯖꯤꯛ ꯂꯩꯗꯨ ꯑꯃꯝꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯣꯛꯇꯣ ꯄꯥꯈꯠꯂꯝꯒꯅꯤꯀꯣ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯕꯨꯡ ꯂꯥꯛꯑꯗꯤ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯔꯝꯃꯔꯣꯏ꯫ ꯃꯥꯗꯤ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯩꯕꯨ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯁꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯑꯗꯨꯗ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯁꯨꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯅꯣ? ꯑꯩꯒꯤ ꯏꯁꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯁ ꯌꯦꯡꯅꯤꯡꯗꯦꯍꯦ, ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯟꯈꯣ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯖꯤꯛꯂꯩꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯐꯝ ꯑꯃꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯁꯖꯤꯛꯂꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯕꯣꯛꯀꯤꯁꯨ ꯈꯜꯂꯤ꯫ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯏꯊꯟꯊꯅꯤꯀꯣ ꯂꯩꯔꯤꯁꯦ꯫ ꯏꯕꯨꯡꯗꯣ ꯂꯥꯛꯑꯝꯗꯣꯏꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯂꯧꯕꯨꯛꯇ ꯉꯥꯏꯔꯝꯗꯣꯏꯖꯥꯠꯂꯥ? ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯅꯨꯃꯤꯗꯥꯡ ꯌꯥꯎꯗꯕꯅꯤ꯫ ꯑꯩꯗꯤ ꯀꯩꯁꯨꯝꯁꯪꯁꯤꯗ ꯂꯩꯔꯤ꯫ ꯃꯥꯅꯗꯤ ꯈꯪꯉꯝꯃꯔꯣꯏꯀꯣ? ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯩ ꯍꯪꯂꯛꯄꯗ ꯏꯕꯣꯛꯅ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯒꯅꯤ? ꯏꯕꯣꯡ, ꯍꯌꯦꯡꯁꯨ ꯎꯅꯔꯔꯣꯏꯀꯣ? ꯎꯅꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈ꯭ꯔꯅꯤ꯫ ꯑꯩ ꯈꯪ, ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪ, ꯉꯁꯥꯏ ꯇꯥꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯈꯪꯗ꯭ꯔꯤ꯫ ꯄꯨꯟꯁꯤꯗ ꯅꯣꯛꯄ ꯁꯨꯡꯐꯪ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯕꯗ ꯅꯣꯛꯄ ꯐꯪꯖꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝꯅ ꯑꯃꯨꯛ ꯂꯣꯏꯕ ꯇꯥꯔꯦ꯫ ꯁꯤꯔꯕꯁꯨ ꯏꯕꯨꯡꯕꯨ ꯄꯦꯟꯅ ꯌꯦꯡꯂꯒ ꯁꯤꯔꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ꯫ ꯀꯩꯁꯨꯝꯁꯪ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ꯫ ꯊꯣꯡꯂꯣꯟ ꯇꯔꯦꯠꯁꯨ ꯂꯣꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡ ꯄꯥꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯔꯤꯅꯣꯅꯦ? ꯍꯨꯔꯥꯟꯕ ꯃꯤ ꯐꯠꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯐꯝ ꯐꯥꯎꯕ ꯑꯁꯨꯝꯅ ꯊꯣꯡꯂꯣꯟ ꯇꯔꯦꯠꯅ ꯑꯃꯨꯛꯇ ꯂꯣꯟꯕ ꯊꯦꯡꯅꯔꯛꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯩꯁꯨ ꯄꯨꯡꯃꯝ ꯃꯝꯍꯜꯂꯤ꯫ ꯑꯗꯒꯤ ꯊꯣꯡꯂꯣꯟ ꯇꯔꯦꯠꯁꯨ ꯂꯣꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯈꯪꯗꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯈꯪꯗꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯌꯥꯝꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯗꯦ꯫ ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯁꯖꯤꯛꯂꯩꯗꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯐꯝꯂꯤ꯫ ꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯃꯥꯏ ꯑꯗꯨ ꯐꯥꯎꯕ ꯇꯩꯊꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯏꯕꯗꯨ ꯁꯖꯤꯛꯂꯩꯒꯤ ꯃꯃꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯝꯊꯔꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯤ꯫ ꯁꯖꯤꯛꯂꯩ ꯏꯉꯛ ꯉꯛꯅ, ꯏꯕꯣꯡ, ꯀꯩꯅꯣ? ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤꯛꯂꯩ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯇꯥꯏꯕꯪꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯑꯃꯝꯕ ꯃꯔꯛꯇ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯑꯩꯅ ꯏꯕꯨꯡꯒꯤ ꯁꯛꯇꯝ ꯎꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯪꯅꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯣꯏꯗ꯭ꯔꯕ ꯏꯊꯧꯅꯤ꯫ ꯅꯪꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯀꯞꯀꯅꯨ, ꯑꯩ ꯂꯥꯛꯏ꯫ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯑꯣꯏꯔꯝꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯏꯕꯨꯡ꯫ ꯏꯍꯦ, ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤꯃꯤ ꯅꯪꯕꯣ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯂꯣꯟ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯩꯕꯨꯜꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯁꯖꯤꯛꯂꯩꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯔꯛꯏ ꯀꯩꯁꯨꯝꯁꯪꯒꯤ ꯋꯥꯡꯃꯗ꯫ ꯁꯖꯤꯛꯂꯩ ꯄꯥꯈꯠꯅ, ꯏꯕꯣꯡ, ꯊꯣꯡ ꯁꯪꯕ ꯂꯥꯟꯃꯤꯁꯤꯡꯅ ꯎꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯎꯔꯣꯏ, ꯃꯈꯣꯏꯗꯤ ꯑꯁꯤꯕꯒꯨꯝꯅ ꯂꯣꯏꯅ ꯇꯨꯝꯂꯤ꯫ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯒꯨꯝꯅ ꯂꯣꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯂꯣꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯎꯆꯦꯛ ꯃꯥꯟꯕ ꯑꯃ ꯄꯥꯏꯊꯔꯛꯏ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛꯇꯪ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯀꯣꯏꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎꯆꯦꯛ ꯑꯆꯧꯕꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯑꯋꯥꯡꯕ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯕ ꯍꯧꯔꯦ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ, ꯀꯩꯅꯣꯝꯃ ꯌꯦꯡꯉꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯅ ꯆꯤꯟꯕꯥꯜ ꯑꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯥꯊꯣꯛꯂꯒ ꯁꯣꯔ ꯀꯥꯝꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯒꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯩꯕꯨꯜ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯖꯤꯛꯂꯩ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯊꯣꯏꯕꯅ ꯃꯩꯕꯨꯜ ꯀꯥꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯖꯤꯛꯂꯩꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯦ ꯀꯩꯁꯨꯝꯁꯪꯗꯨꯗ ꯑꯗꯨꯝ ꯂꯩꯈꯣ꯫ ꯑꯩ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ꯫ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯁꯖꯤꯛꯂꯩꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯪꯂꯛꯏ꯫ ꯅꯪꯁꯦ ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯟꯕꯤꯌꯨ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ,
ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯆꯤꯡꯂꯥꯏꯅꯤ꯫ ꯁꯖꯤꯛꯂꯩ ꯊꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯍꯥ, ꯀꯔꯤ? ꯅꯪꯕꯨ ꯅꯠꯇꯦ, ꯏꯕꯨꯡꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯇꯥꯏꯕꯪ ꯁꯨꯡꯅꯠ ꯅꯠꯇꯦꯁꯦ ꯏꯍꯦ, ꯅꯪꯅ ꯍꯦꯛ ꯍꯥꯏꯃꯟꯗꯅ ꯁꯣꯏꯔꯤꯁꯦ꯫ ꯃꯪ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯒꯤ ꯋꯥꯗꯣ꯫ ꯊꯣꯏꯕꯒꯤ ꯑꯁꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯀꯥꯝꯊꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ꯫ ꯑꯦ, ꯁꯤꯁꯨ ꯃꯩ ꯀꯥꯝꯕꯤꯅꯤ꯫ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ ꯍꯪꯂꯛꯏ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯕꯁꯦ ꯀꯔꯤ ꯐꯥꯎꯏ? ꯁꯖꯤꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ, ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯊꯥꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯅꯛꯅ ꯄꯥꯏꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯁꯖꯤꯛꯂꯩꯒꯗꯨ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯖꯤꯛꯂꯩꯕꯨ ꯊꯣꯏꯕꯅ ꯃꯩꯕꯨꯜ ꯇꯥꯟꯗꯨꯅ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯏꯕꯅ ꯁꯖꯤꯛꯂꯩꯗ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯑꯦ, ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯡ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯁꯖꯤꯛꯂꯩ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯑꯩ ꯉꯔꯥꯡꯗꯤ ꯃꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯉꯛ ꯑꯁꯦ ꯆꯤꯡꯂꯥꯏꯅ ꯀꯛꯇꯨꯅ ꯄꯨꯔꯒ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯈꯔ ꯊꯨꯅ ꯍꯥꯠꯂꯁꯤ ꯀꯩꯗꯧꯒꯦ? ꯅꯨꯄꯤꯁꯦ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯃꯥꯏꯕ ꯑꯅꯧꯕ ꯑꯗꯨꯅ, ꯏꯅꯤꯡꯊꯧ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤꯗꯣ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯄꯗ ꯏꯔꯥꯏ ꯂꯥꯏꯕ ꯅꯨꯄꯤꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯄꯥꯛ ꯍꯦꯛ ꯍꯥꯠꯄꯁꯨ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅꯅꯤ꯫ ꯅꯨꯃꯤꯠ 8ꯗꯤ ꯐꯥꯗ꯭ꯔꯤ, ꯅꯨꯃꯤꯠ 2 ꯈꯛꯇꯗꯤ ꯉꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯋꯥꯒꯗꯧꯔꯤꯗ ꯉꯥꯏꯕꯁꯦ꯫ ꯑꯁꯨꯝꯅ 2 ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯊꯣꯏꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯄꯥꯏꯕꯤꯗꯨ ꯇꯣꯡꯂꯒ ꯁꯖꯤꯛꯂꯩ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯎ, ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯒꯤ ꯃꯤꯍꯥꯠ ꯄꯨꯡꯗ ꯂꯩꯁꯥꯕꯤ ꯁꯖꯤꯛꯂꯩ ꯊꯥꯡꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯆꯤꯡꯂꯥꯏꯒꯤ ꯃꯄꯣꯠ ꯃꯔꯜ ꯑꯣꯏꯔꯤꯕ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯕ ꯌꯥꯔꯣꯏ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯏ, ꯏꯉꯛ ꯉꯛꯄꯁꯨ ꯌꯥꯎꯔꯤ, ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛꯁꯨ ꯀꯩꯁꯨꯝꯁꯪꯗ ꯑꯁꯨꯃꯛ ꯊꯝꯂꯤ, ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯁꯨꯗꯨꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯕ? ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ ꯏꯕꯣꯛꯀꯤ ꯏꯕꯦꯝꯃ꯫ ꯁꯖꯤꯛꯂꯩꯕꯨ ꯍꯥꯠꯅꯅꯕ ꯁꯒꯣꯜ ꯄꯥꯎ ꯑꯗꯨ ꯆꯦꯜꯂꯤꯕ ꯑꯁꯤ ꯁꯖꯤꯛꯂꯩ ꯑꯃꯗꯤ ꯃꯕꯣꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ 2ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ, ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯤꯟꯕ ꯍꯧꯔꯤ꯫ ꯁꯖꯤꯛꯂꯩꯒ ꯃꯕꯣꯛꯀꯁꯨ ꯀꯩꯁꯨꯝꯁꯪꯗ ꯄꯨꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯕꯣꯛ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯐꯝꯕ ꯑꯗꯣꯝꯗ ꯂꯥꯟꯃꯤꯅ ꯉꯥꯛꯂꯒ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯕꯨꯅ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯁꯖꯤꯛꯂꯩ ꯋꯥꯈꯜ ꯑꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯁꯤꯗꯤ ꯃꯤꯍꯥꯠ ꯄꯨꯡꯅꯤꯅ ꯑꯩꯁꯦ ꯍꯥꯠꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯨꯈ꯭ꯔꯕ ꯆꯤꯡꯂꯥꯏꯒꯤ ꯆꯨꯝꯊꯥꯡꯒꯤ ꯅꯨꯡ ꯍꯥꯏꯅꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯥ ꯍꯥꯠꯄ ꯇꯥꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯖꯤꯛꯂꯩꯒꯤ ꯃꯕꯣꯛ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯃꯁꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯐꯥꯗꯨꯅ ꯊꯝꯕꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯖꯤꯛꯂꯩ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯆꯤꯡꯂꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯃꯪꯂꯥꯟꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯃꯕꯣꯛꯁꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯁꯖꯤꯛꯂꯩꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯕ ꯊꯥꯡ ꯑꯗꯨ ꯁꯖꯤꯛꯂꯩꯒꯤ ꯉꯛꯁꯝꯗ ꯂꯦꯟꯕ ꯃꯇꯝꯗ ꯑꯉꯛꯄꯅꯤ, ꯊꯥꯡ ꯑꯗꯨ ꯁꯨꯡꯆꯪ ꯆꯪꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯍꯦꯔꯥ, ꯑꯩ ꯍꯥꯠꯀꯦꯁꯦ, ꯑꯁꯨꯛ ꯌꯥꯝꯅ ꯅꯊꯧꯅꯥ ꯂꯩꯇꯕ ꯅꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯦ, ꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯪꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯎꯆꯦꯛ ꯃꯥꯟꯕ ꯑꯃ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯎꯔꯦ, ꯃꯗꯨ ꯊꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗ ꯃꯌꯥꯗ ꯃꯩꯕꯨꯜ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯆꯦꯟꯅꯩ꯫ ꯁꯖꯤꯛꯂꯩ ꯑꯃꯗꯤ ꯃꯕꯣꯛꯄꯨ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯞꯂꯒ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯊꯣꯏꯕꯅ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯊꯋꯥꯏꯖꯥꯎ ꯑꯃꯗꯤ ꯃꯥꯏꯕ ꯑꯅꯧꯕꯗꯨ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯒ ꯃꯕꯣꯛꯀꯗꯤ ꯆꯤꯡꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯄꯨꯈ꯭ꯔꯦ꯫ ꯁꯖꯤꯛꯂꯩꯒ ꯊꯣꯏꯕꯒꯅ ꯎꯆꯦꯛ ꯑꯃꯗ, ꯑꯗꯨꯒ
ꯃꯕꯣꯛ ꯑꯗꯨꯅ ꯑꯇꯣꯞꯄ ꯎꯆꯦꯛ ꯑꯃꯗꯅꯤ꯫ ꯑꯆꯧꯕ ꯎꯆꯦꯛ ꯑꯗꯨꯗ ꯇꯣꯡꯂꯒ ꯄꯥꯏꯔꯛꯄꯗ ꯁꯖꯤꯛꯂꯩꯅ ꯄꯦꯔꯨꯛ ꯍꯦꯛꯐꯝ ꯑꯗꯣꯝꯗ ꯁꯨꯝ ꯂꯥꯛꯂꯒ ꯆꯤꯡꯂꯥꯏꯒꯤ ꯁꯨꯔꯨꯡꯅꯤ ꯍꯥꯏꯅꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯁꯖꯤꯛꯂꯩꯅ ꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ, "ꯅꯣꯏꯅ ꯂꯩꯔꯤꯁꯦ ꯁꯨꯔꯨꯡꯗꯔꯣ? ꯑꯁ ꯌꯥꯝ ꯃꯝꯗ꯭ꯔꯣ? ꯅꯨꯡꯁꯥ ꯃꯉꯥꯜꯁꯨ ꯐꯪꯗꯦ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯣꯏꯗꯤ ꯆꯤꯡꯂꯥꯏꯅꯤꯅ ꯃꯩ ꯄꯥꯝꯃꯁꯨ ꯌꯥꯗꯒꯤ ꯃꯩ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄ ꯌꯥꯏꯗ." "ꯃꯩ ꯀꯥꯝꯗꯣꯏꯁꯦ ꯌꯥꯗꯒꯤ ꯅꯠꯇꯦ, ꯆꯤꯟꯕꯥꯜ ꯑꯅꯤꯁꯦ ꯀꯥꯊꯣꯛꯑꯒ ꯈꯅꯥꯎ ꯃꯅꯨꯡꯗꯒꯤꯅꯦ ꯀꯥꯝꯗꯣꯏꯁꯦ, ꯌꯥꯗꯒꯤ ꯁꯨꯡꯅꯠ ꯅꯠꯇꯦ." "ꯑꯣ, ꯑꯗꯣ ꯅꯣꯡꯃ ꯀꯣꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯣ, ꯌꯨꯝ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ." "ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ, ꯌꯨꯝꯁꯨ ꯃꯔꯛ ꯃꯔꯛ ꯆꯠꯇꯣꯏꯅꯦ." "ꯑꯁ ꯅꯪꯗꯤ ꯃꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯇꯜꯂꯤꯍꯦ ꯁꯨꯔꯨꯡꯗ ꯂꯩꯗꯣꯏꯁꯦ, ꯏꯃꯝ ꯃꯝꯗꯧ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯍꯥꯏꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯨꯝ ꯄꯥꯏꯔꯛꯄꯗꯒꯤ ꯁꯨꯔꯨꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯔꯒ ꯑꯅꯧꯕ ꯏꯇꯣꯞ ꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯃꯥꯟꯕ ꯈꯔꯕꯨꯗꯤ ꯌꯥꯎꯏ ꯍꯥꯏꯕꯕꯨ ꯁꯖꯤꯛꯂꯩꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯆꯧꯕ ꯁꯥ ꯉꯥꯛꯇꯅꯤ ꯂꯩꯔꯝꯂꯤꯕ꯫ ꯃꯐꯝ ꯑꯗꯨꯗꯤ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯉꯁꯥꯏ ꯁꯨꯔꯨꯡ ꯃꯅꯨꯡꯗꯗꯤ ꯈꯔ ꯃꯝꯃꯤ꯫ ꯁꯖꯤꯛꯂꯩꯅ ꯊꯦꯡꯅꯈꯤꯕ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨꯅꯤ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯗꯨꯅ ꯐꯖꯕ ꯃꯉꯥꯜ ꯆꯥꯏꯊꯔꯛꯇꯨꯅ ꯂꯩꯔꯝꯂꯤꯕ꯫ ꯁꯖꯤꯛꯂꯩꯗꯨ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯟꯃꯨꯛ ꯏꯕꯨꯡꯅ ꯈꯨꯜꯂꯒ ꯄꯨꯈꯤꯕ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯅꯨꯡꯁꯤꯗꯤ ꯅꯁꯥꯒꯤ ꯅꯄꯣꯠ ꯅꯔꯜꯅꯤꯅꯦ? ꯑꯩꯗꯤ ꯇꯥꯔꯝꯕ ꯄꯣꯠꯆꯩ ꯄꯨꯔꯒ ꯆꯠꯄ ꯃꯥꯜꯂꯨꯔꯦ." "ꯃꯥꯅꯤ, ꯑꯩꯒꯤꯅꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ, ꯅꯪꯅ ꯈꯨꯟꯗꯕ ꯂꯧꯗꯕꯗꯨꯗꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤ." "ꯑꯣ, ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯅꯕꯨ ꯁꯤꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥꯅꯦ?" "ꯌꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕ ꯌꯥꯅꯅꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯗꯨꯒꯤ ꯊꯋꯥꯏ ꯄꯤꯔꯤꯗꯣ." "ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ?" "ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯆꯤꯡꯂꯥꯏ ꯍꯥꯏꯕꯗꯨꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯃꯁꯛ ꯎꯗ꯭ꯔꯕꯗꯤ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅꯅꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ꯫ ꯃꯌꯥꯝꯅ ꯉꯥꯏꯔꯤꯁꯦ ꯅꯪꯕꯨꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯁꯤ." "ꯌꯥꯅꯤ ꯍꯥꯏꯕꯅꯤꯃꯤ, ꯅꯪꯁꯦ ꯃꯣꯏꯅꯁꯨ ꯂꯣꯏꯅ ꯈꯪꯏ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯄꯁꯦ ꯃꯣꯏꯅ ꯈꯪꯕꯅꯤ, ꯑꯗꯨꯅꯅꯦ ꯃꯣꯏꯅ ꯅꯪꯕꯨꯁꯨ ꯌꯥꯏ." ꯑꯁꯨꯝꯅ ꯁꯖꯤꯛꯂꯩꯒ ꯊꯣꯏꯕꯒ ꯌꯧꯔꯛꯄꯗ ꯇꯤꯜꯂꯤꯕ ꯆꯤꯡꯂꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄ ꯑꯣꯏꯅ ꯃꯆꯨ ꯃꯆꯨꯒꯤ ꯃꯩꯕꯨꯜ ꯀꯥꯝꯊꯣꯛꯇꯨꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁꯖꯤꯛꯂꯩ ꯑꯃꯗꯤ ꯃꯕꯨꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯖꯤꯛꯂꯩꯗꯨ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯀꯥꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯊꯣꯏꯕꯅ ꯏꯪꯉꯛ ꯉꯛꯅ, "ꯑꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ?" "ꯑꯁ ꯈꯅꯥꯎꯒꯁꯦ ꯂꯣꯏꯅ ꯀꯪꯉꯤ, ꯃꯩ ꯀꯥꯝꯃꯤꯅꯤ, ꯁꯤꯒꯤ ꯅꯨꯡꯁꯦ ꯈꯨꯠꯇ ꯄꯥꯏꯔꯒ ꯃꯩ ꯀꯥꯝꯕꯗꯤ ꯃꯩ ꯊꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯁꯨꯝ ꯀꯥꯝꯃꯤꯅꯤ. ꯉꯁꯥꯏꯗꯤꯅꯦ ꯃꯩꯔꯤꯛ ꯃꯆꯥ ꯑꯃ ꯄꯥꯏꯊꯣꯔꯛꯑꯦ, ꯑꯗꯨꯗꯒꯤꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ." "ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯨꯡꯗꯣ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯤ." ꯑꯁꯨꯝꯅ ꯅꯨꯡ ꯑꯗꯨ ꯑꯣꯟꯊꯣꯛꯄꯤꯔꯒ ꯑꯃꯨꯛ ꯀꯥꯝꯍꯜꯂꯤ, ꯃꯗꯨꯗꯗꯤ ꯃꯩꯖꯥꯎ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯖꯤꯛꯂꯩ ꯄꯥꯈꯠꯅ, "ꯍꯣꯏꯃꯥ, ꯁꯤꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯥꯝꯖꯔꯔꯣꯏ." ꯑꯁꯨꯝꯅ ꯁꯖꯤꯛꯂꯩ ꯑꯃꯗꯤ ꯊꯣꯏꯕ ꯃꯆꯥ ꯃꯁꯨ ꯌꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯒ ꯊꯋꯥꯏꯖꯥꯎꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯑꯃꯠꯇ ꯄꯥꯟꯗꯅ ꯆꯤꯡꯂꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫